Jennifer Body hariba film asi 2009 da putokiba film ani aduga makna fangkiba IMDb rating na 10 gi manungda 5.4 ni. Horen yarakadaba character khargi maminga haijaramge. Jennifer gi role lauribana Megan Fox, Nidhi gi role lauribana Amanda Seyfried, Steve gi role lauribana Johnny Simon. Ahan basin sida Nidhi jail da lairami mahakna phamlingai matamda mafamduda thabak tawgu nupa ama sanglaktuna Pothaba matam yaure haibadagi mapanda tholaktunna ngaihak sanaba yaurami. Chaba thakpagi matam yaurokpa matamda mahak karisu charamde thongnau mapanda leptuna wakhal khanduna leirami. Nupi amana bread amata chadrabra. Nidhina ai bread pami. Nupiduna adu fai adu aidi bread amatana numit chupa ama energy fangani haina khande. Atopa kharasu chaw haina hairakke tawba matamda Nidhina kauthorakpadagi mayamna chanariba mathakkuda tai. Nidhi changsalakduna aina nangda hairi nang tumina layu haiduna tinchi chali aduga nupasing changsalakduna Nidhi du yamna wana faraduna ka amada matomta thonglansanduna thammi mamangi wari lai tha anigi mamangda Jennifer Nidhi gi boyfriend Chip makoi normal loina oirami. Jennifer di cheerleader ni mak dance tambal loraga tholaktuna Nidhi da numidang koirusi city dagi rock band ama lakani makoi gi isai sakpal lusingbadu yamna fajai. Nidhina aigi boyfriend ga numidang punsi haina wasakre Jennifer na to'o. Nidhina Jennifer nungai khararoi khanduna karamba matamdano. Jennifer na pung 9 makhai taba matamda nang lawba lake aigi imasu hem store gi nupaduga date tawkre. Nidhina hem store gi nupadu masak fajabani. Jennifer na khara cute oina selo o haramduna chatki. Jennifer na harambagi matung ina Nidhi dress loselami. Chip na nangi jeans tu hore aduga nangi ning du su loina ure. Nidhina aikoina chatkadawribase rock soni aduna aisu rock kimi manaba tawribani. Chip na amuk nangi puktu su ure fajana. Asumna wari sanaduna Nidhi Chip ki manaka changlaktuna kiss tawi. Chip na peti lawthoke tawba matamda Jennifer lakpagi makhol tabadagi toi. Aduga Chip na nang Jennifer na haiba khudimak loina tawi. Nidhina aina pamaga mahakna pamaga manavagini. Chip na nakoi ani karisu amata manade. Nidhina hoi yarese Chip haiduna makhada kumthaminarai. Jennifer na pung 12 adaida thilake. Gari sisu aigi oire haiduna so utli. Aduga mafam se thai gi chinjak manam nami nakoi bani sex tawkhibra. Nidhina Jennifer da ikaina tapna illi. Jennifer na amukanna ilakpadagi thongda waisalli. Nidhi karisu haiduna tuminna lai. Aduga makhoi tholai. Chip na Melody Land adu club nate bar ni haiduna chalhaningdabagi mawongda hai. Jennifer na nang barton tawruktabagi kalakpani haramduna makhoi ani chatki. Mafam adu yauraba matungda rock ki kangbu sing adusu laklami. Jennifer makhoi gi mawong adu uba matamda ngaurami. Aduga Jennifer makhoi gi manaka changsi makhoi aikhoi ani makhoi gi fan oiba darkar oigani hairami. Nidhina di yaramde. Jennifer na makhoi nupani aikhoi da power lei haiduna Jennifer gi mathabakta paisanduna taktuna makhoi gi mamangda masi utlu haiduna changki. Jennifer changlaktuna isai sakpa nupaduga khut soknaduna makhoi ani gi maming hairammi. Aduga isai sakpa nupaduna sumhaki maming Nikolai kawi masi aigi beni haiduna makhoi sakhangnarami. Jennifer na aikhoi nahaki matangda tare nang yamna haita sengna isai sakpa. Nidhina Devil's Catalyst da isai tawba pamliba karigino nang city da laiba natro. Nikolai na fattaba mafam sing da fencing thamba haibasisu kariguma matamda darkar oi. Jennifer na yamna sexy oina noktuna nangi yu laiba yagadra. Nikolai na yani haibadagi Jennifer yu lawba chatki. Nikolai na aida yu laibige haiba nupidu tasengna virgin oiramgadra. Mamanabaduna maki waridu kaya interest laitana ai khangde. Nikolai na aikoina mafam asdagi kemta pudabi karamna chatkani. Mamanabadu khara saurapna ai madugi matangda karisu khangde. Aidi bass guitar gi matang khaktang khangi. Nidhi su makoina sanariba wari adu tarduna changlaktuna mahak aigi best friend ni nakoina sanariba wari do. Nang na haido chume mahak virgin ni adubu nahakna khaliba wakal adu fatte haina sauna hairamduna tholakpa matamda Jennifer thengnaduna makhoi singse thak yamna wange makhoi se kaukthokro. Jennifer na isai sakpa nupaduna aise pami haina khalli. Nidhina makoina nang virgin ni haina madu khaktani makoina khallibase makoina wari sanabadu ai tare. Jennifer na kari haiba ai virgin nate even backdoor fawakta ai virgin oidre. Backdoor haibdi karino haibdum khanglamani mayam adum.
Madugi backdoor do sex tauba matamda nongalaga ai flag haiba satpa ngamkhide ai yumda laiki naba fannaba ungi hawai tarak hapa bag to da famlaga khangki nidi upai leitana noklaga khangki ngahak leraga makoigi isai do haure makoigi isai su yamna fazaba isai makhal ama oiki film asigi oina Jennifer thawai tana makoina sakpa isai du yenglengai matamda mai horakpadu nidi hana uraklami ngahak leraga mafam aduda leiramba mising adu mai chakpa horakpadagi question chenaba horaki Jennifer di Nikolai da ngauduna adum yengduna leirami Nidina ahoba amadagi makoi ani tawduna mafam adu thadokduna mapanda tholaklami mapanda tholaklaba fawakta Jennifer du gyan taramde Nikolai makoi ani gi manaka changlaktuna ai nakoi ani mafam khudimak yengloini mapan sisu yamna khudong thiningai oire sokloidaba mafamda aigi bhen da chatpa pambra Nidina kai haiba Nikolai na bhen manungda life support sing su yauri aikoi mayamna masak khangnaba mafam amada chatpa pami Jennifer da nasado amuk pakhatpra haiduna mahi ama pithaktuna khujeng paiduna puki Nidina Jennifer da chasilao haiduna khami Jennifer na Nikolai da ai nangi bhen da chatpa pami Nidi nang sumha ki bhen asi yenglu silao Nidina aikoi madu kaidobai tawdino aikoi gari puraklibasidi mafam asidagi chasilao Jennifer yadana bhen tonguna chatki Nidi mamana bigi khanba matamda yamna wajaki yumda halaklaba matungda chipta call tawduna Melody lel adu mai chakpadagi Jennifer du rocky band kangbusinga chatminakre haiduna call nungaitana kina tawringai matamda calling bell ama khinglakhi Nidi makhada kumtharaktuna thong hangdoklaba matamda kanasu lairamde mahaki kada kahatke tawba matamda karigumba ama changkhibagi sahum phangba matamda Nidina ka amada thong hangdoktuna haifet yengba matamda isingi tep adu khara laisanba watpadagi ising taduna lairami Nidi changsalakuna isingi tep adu laisallaga laithoklakpa matamda Jennifer do yamna phibam thina soktuna leptuna lairami Nidina kawda karisu khumde nokfet tongna tawramduna free sangdoktuna yamna aram khawrangba amagi matawgumna asa thaksing puthoktuna yamna thuna chasallami aduga amuba mahi mayam ama amuk makhoi anina lairiba mamang adu othoklaklami Nidina call tawge haina chantholakpa matamda Jennifer na inthoktuna konchinduna nang kibra Nidi kaptuna ki haiduna koknomi Nidi gi makhori da sikke tawduna kanna inthoklamduna Jennifer chatki nongalaga Nidi school da laktuna thokriba thodoksin dugi matangda amadi makhoi anina angang oiringai gi matamdu ningsinglingai matamda Jennifer karisu tawkhidabagumna mamangda lepi Nidi mahaki maung aduda ingangnaktuna nang karisu tawdabra Jennifer na hoi kaisu tawde ai kaidobai tawduino Nidi na ngarang numidang aigi yumda nahakna tawkhibasingdo Jennifer na madu nangna yamna ka hena khanjanbagini ai karisu tawde haiduna phammi ngaihak leiraga makhoigi oja sanglaktuna yamna nungaitaba thodokni Devil's Kettle gi thodok adu aikhoigi mamal yamlaba satra nipal yaukre mama mapa singsu yaukre aikhoigi nungsiraba Spanish ki oja dusu yaukre aduga India macha Ahmed su yaukre asumna nungaitana makhoigi oja duna thokriba thodoksin dugi matangda hairami Jennifer di kaya thoksadana maya higatuna leirami aduga class adudayuda makhoigi nungsiba mamanabasing yaukiba satrasing adudi kapnarami class loiraga tholakpa matamda chip thengnaduna Nidina Jennifer gi matangda hairami ngarang numidang aikhoi ani wari sanabada kanano ama aigi yumda lae haibadu nang ningsinglibra madu Jennifer oirami madu karigumba amana furakpa nomaina kaplakpa natraga atopa amana sohanbadongna tawi aduga fattaba maya amasu othorakhi chipna madu churup yamna thakchinba natraga karigumba sarubadagi oiramgani Nidina natte maki mawongdu yamna fattaba mawong amani chipna mahakna hariba waridu kaya thajadabagi mawong tawrakpaduda Nidina saurapna aina haise aranba amatta natte ai angawba natte haiduna wari sanaduna tholaktuna yumda halakhi mai chakpagi thodok aduda Kreng kawba Jonas ki mamanaba ama sikhirami madugi maramna Jonas wakhal nungaituna field matomta leptuna lei Jennifer Jonas ki manaka changlaktuna nanggi wakhal nungaitaba wakhal mangbadu madugi damakta soikre nang Kreng ki damakta kaplibra Jonas na mahak aigi yamna nungsiba marupni Jennifer na nang khangi ai mai chakpa numidang adugi mafam maduda yuda ai laiki mafam maduda Kreng ka aroibo oina wari sanakhibadu ai oiramgani mahakna kari hari habadu nang khangbra Kreng na hai
ꯅꯪꯒ ꯑꯩꯒ ꯁꯦꯛꯁ ꯌꯥꯝꯅ ꯀꯟꯅ ꯇꯧꯕꯗꯨ ꯄꯥꯝꯃꯤ ꯍꯥꯏꯅ ꯖꯦꯅꯤꯐꯔꯅ ꯌꯥꯝꯅ ꯁꯦꯛꯁꯤ ꯑꯣꯏꯕ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯃꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯕ꯭ꯔꯥ? ꯖꯣꯅꯥꯁ ꯈꯔ ꯍꯔꯥꯎꯔꯞꯇꯧꯅ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕ꯭ꯔꯥ? ꯖꯦꯅꯤꯐꯔꯒꯤ ꯊꯕꯥꯛꯇ ꯖꯣꯅꯥꯁꯀꯤ ꯃꯈꯨꯠ ꯑꯗꯨ ꯊꯝꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯁꯤ ꯐꯥꯎꯕ꯭ꯔꯥ? ꯖꯣꯅꯥꯁ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ, ꯃꯩꯅ ꯆꯤꯡꯕꯗꯧꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯖꯦꯅꯤꯐꯔꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦ꯫ ꯖꯣꯅꯥꯁꯅ ꯑꯩꯁꯨꯅꯤ꯫ ꯖꯦꯅꯤꯐꯔꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯣ, ꯃꯤꯀꯨꯞ ꯑꯃꯠꯇꯅꯤ, ꯃꯗꯨ ꯀ꯭ꯔꯦꯡꯅ ꯁꯣꯏꯗꯅ ꯄꯥꯝꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯖꯣꯅꯥꯁꯁꯨ ꯖꯦꯅꯤꯐꯔꯅ ꯍꯥꯏꯕꯗꯨ ꯌꯥꯗꯨꯅ ꯖꯦꯅꯤꯐꯔꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯖꯦꯅꯤꯐꯔꯅ ꯖꯪꯒꯜꯗ ꯄꯨꯁꯜꯂꯛꯄꯗꯨ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯤꯁ ꯇꯧꯏ꯫ ꯖꯣꯅꯥꯁꯅ ꯅꯪ ꯌꯥꯝꯅ ꯁꯥꯏ, ꯀꯩꯗꯧꯕꯒꯤꯅꯣ ꯅꯪ ꯌꯥꯝꯅ ꯁꯥꯔꯤꯕꯁꯦ? ꯖꯦꯅꯤꯐꯔꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯤꯁ ꯇꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯁꯥ ꯎꯆꯦꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯖꯣꯅꯥꯁꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ? ꯖꯦꯅꯤꯐꯔ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯣꯏ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯕꯥꯛꯀꯤ ꯆꯦꯟꯗꯨ ꯆꯤꯡꯊꯗꯨꯅ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯏ꯫ ꯖꯣꯅꯥꯁ ꯖꯦꯅꯤꯐꯔꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯉꯥꯎꯈ꯭ꯔꯦ꯫ ꯖꯦꯅꯤꯐꯔ ꯖꯣꯅꯥꯁꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯁꯦꯒꯥꯏꯗꯨꯅ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯆꯦꯟ ꯆꯤꯡꯊꯗꯨꯅ ꯉꯥꯏꯍꯥꯛ ꯃꯦꯁꯦꯖ ꯇꯧꯗꯨꯅ ꯀ꯭ꯔꯦꯡ ꯅꯤꯡꯁꯤꯡꯕ꯭ꯔꯥ? ꯖꯣꯅꯥꯁꯅ ꯍꯣꯏ꯫ ꯖꯦꯅꯤꯐꯔꯅ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯃꯥꯒ ꯇꯁꯦꯡꯅ ꯎꯅꯔꯒꯅꯤ꯫ ꯖꯣꯅꯥꯁꯅ ꯅꯪꯅ ꯍꯥꯏꯗꯣ ꯅꯣꯡꯃꯗꯤ ꯍꯦꯚꯦꯟꯗ ꯃꯍꯥꯛꯀ ꯎꯅꯒꯅꯤ ꯍꯥꯏꯔꯤꯕ꯭ꯔꯥ? ꯖꯦꯅꯤꯐꯔ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯏꯟꯊꯣꯔꯛꯇꯨꯅ ꯖꯦꯅꯤꯐꯔꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ, ꯃꯌꯥ ꯌꯥꯝꯅ ꯆꯧꯕ ꯅꯨꯄꯤ ꯑꯃ ꯑꯣꯜꯂꯛꯇꯨꯅ ꯖꯣꯅꯥꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯥꯊꯣꯛꯈꯤ꯫ ꯖꯣꯅꯥꯁꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯣꯖꯥꯗꯨꯁꯨ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯂꯩꯈꯤꯗꯕꯗꯒꯤ ꯀꯞꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯉꯥꯏꯍꯥꯛ꯫ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯎ ꯑꯗꯨ ꯀꯥ ꯑꯃ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯑꯣꯖꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯜꯂꯨꯕ ꯃꯇꯝꯗ ꯖꯣꯅꯥꯁꯇꯨ ꯃꯊꯕꯥꯛꯇꯨ ꯁꯦꯒꯥꯏꯗꯨꯅ ꯁꯥ ꯑꯃꯅ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯈꯤ꯫ ꯃꯃꯥꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯀꯞꯈꯤ꯫ ꯃꯄꯥꯅ ꯄꯦꯟꯗꯅ ꯏꯆꯥꯗ ꯇꯧꯔꯤꯕ ꯅꯪ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯤ꯫ ꯖꯦꯅꯤꯐꯔ ꯖꯣꯅꯥꯁ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯨꯔꯦꯟꯗ ꯂꯥꯛꯇꯨꯅ ꯏꯔꯣꯏꯔꯒ ꯀꯥꯔꯛꯇꯨꯅ ꯃꯁꯝ ꯃꯅꯥ ꯁꯨꯝꯗꯣꯛꯇꯨꯅ ꯐꯤ ꯁꯦꯠꯆꯟꯗꯨꯅ ꯍꯟꯈꯤ꯫ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯔꯣꯛꯀꯤ ꯕꯦꯟ ꯑꯗꯨꯅ ꯃꯤ ꯀꯟꯕ ꯈꯣꯠꯄꯒꯤ ꯊꯕꯛ ꯇꯧꯈꯤ ꯍꯥꯏꯗꯨꯅ ꯇꯤꯚꯤꯒꯤ ꯄꯥꯎꯁꯤꯡꯗ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯅꯤꯗꯤ ꯇꯤꯚꯤꯒꯤ ꯄꯥꯎ ꯌꯦꯡꯂꯤꯉꯩ ꯃꯇꯝꯗ ꯖꯦꯅꯤꯐꯔꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯪꯅ ꯑꯍꯥꯟꯕ ꯅꯨꯄꯥꯗ ꯀꯤꯁ ꯇꯧꯕ ꯃꯇꯝꯗ ꯀꯔꯤ ꯐꯥꯎꯏ? ꯅꯪꯒꯤ ꯅꯁꯥ ꯄꯨꯝꯕꯗꯨ ꯅꯤꯛꯄ꯭ꯔꯥ? ꯅꯤꯗꯤꯅ ꯍꯣꯏ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯖꯦꯅꯤꯐꯔꯅ ꯃꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯅꯤꯗꯤꯅ ꯑꯩ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ, ꯌꯥꯝꯅ ꯆꯥꯎꯅ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ꯫ ꯖꯦꯅꯤꯐꯔꯅ ꯑꯗꯨꯏ ꯋꯥꯔꯤꯗꯨ ꯇꯣꯛꯑꯣ, ꯃꯗꯨ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯆꯤꯞꯀꯤ ꯐꯣꯟ ꯂꯥꯛꯏ꯫ ꯅꯤꯗꯤꯅ ꯆꯤꯞꯀꯤ ꯐꯣꯟ ꯑꯃꯇ ꯄꯥꯏꯈꯤꯒꯦ ꯍꯥꯏꯗꯨꯅ ꯖꯦꯅꯤꯐꯔꯗꯨ ꯍꯣꯜꯗ ꯊꯝꯗꯨꯅ ꯄꯥꯏ꯫ ꯆꯤꯞꯅ ꯑꯩ ꯍꯧꯖꯤꯛ ꯅꯪ ꯎꯅꯕ ꯄꯥꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯖꯦꯅꯤꯐꯔ ꯃꯔꯩ ꯇꯤꯡꯊꯣꯛꯇꯨꯅ ꯃꯩ ꯊꯥꯏ, ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝꯅ ꯊꯨꯅ ꯑꯣꯏꯁꯟꯈꯤ꯫ ꯅꯤꯗꯤꯅ ꯖꯦꯅꯤꯐꯔꯗ ꯑꯃꯨꯛ ꯑꯩ ꯆꯠꯂꯒꯦ꯫ ꯖꯦꯅꯤꯐꯔꯅ ꯑꯩ ꯂꯥꯏꯅꯤ꯫ ꯅꯤꯗꯤꯅ ꯑꯣ, ꯑꯩ ꯆꯤꯞ ꯎꯅꯕ ꯆꯠꯂꯒꯦ ꯄꯥꯔꯛꯇ꯫ ꯖꯦꯅꯤꯐꯔꯅ ꯆꯤꯞꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯀ꯭ꯌꯨꯠ ꯑꯣꯏ ꯑꯩꯒꯤ ꯑꯣꯏꯅ꯫ ꯃꯍꯥꯛꯀ ꯑꯩꯒ ꯃꯤꯌꯥꯝ ꯃꯔꯛꯇ ꯅꯛꯁꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ? ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯅꯤꯗꯤꯅ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯃꯤ꯫ ꯅꯤꯗꯤ ꯆꯤꯞꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ, ꯑꯗꯨꯒ ꯄꯨꯂꯤꯁ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯎꯕꯗꯨꯗ ꯅꯪꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯄꯨꯂꯤꯁ ꯒꯥꯔꯤ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯆꯤꯞꯅ ꯑꯩꯒꯤ ꯌꯨꯝꯗ ꯅꯠꯇꯦ, ꯖꯣꯅꯥꯁ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ, ꯃꯍꯥꯛ ꯍꯥꯠꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯎ ꯃꯔꯛꯇ ꯖꯣꯅꯥꯁ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯦꯒꯥꯏꯔꯝꯗꯨꯅ ꯍꯥꯠꯂꯝꯃꯤ, ꯑꯗꯨꯒ ꯄꯥꯔꯠ ꯈꯔꯁꯨ ꯃꯈꯣꯏꯅ ꯆꯥꯈ꯭ꯔꯦ꯫ ꯅꯤꯗꯤꯅ ꯃꯁꯤ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯣꯏꯗꯕꯅꯤ꯫ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃꯨꯛ, ꯃꯤ ꯆꯥꯕꯁꯤꯡꯅ ꯁ꯭ꯀꯨꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯍꯥꯛꯇꯨ ꯑꯃꯨꯛ ꯆꯥꯈ꯭ꯔꯕ꯫ ꯆꯤꯞꯅ ꯃꯁꯤ ꯗꯥꯎ ꯌꯥꯗꯕꯅꯤ, ꯌꯥꯔꯦꯁꯦ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯅꯤꯗꯤ ꯆꯤꯞꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯆꯤꯞ ꯃꯁꯥꯗꯨ ꯏꯪꯕꯒꯤ ꯅꯤꯛꯄꯗꯨꯗ ꯅꯪꯒꯤ ꯅꯁꯥꯗꯨ ꯅꯤꯛꯑꯦ꯫ ꯆꯤꯞꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯏꯪꯉꯤ꯫ ꯅꯤꯗꯤꯅ ꯑꯩꯒꯤ ꯁ꯭ꯋꯤꯇꯔꯁꯦ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯀꯤꯁ ꯇꯧꯏ꯫ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯅꯔꯝꯃꯤ ꯊꯣꯛꯈ꯭ꯔꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛꯇ꯫ ꯖꯦꯅꯤꯐꯔꯗꯤ ꯅꯨꯡꯉꯥꯏꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯊꯦꯛ ꯊꯦꯛꯇꯨꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯨꯗ ꯆꯠꯂꯤ꯫ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯕꯒꯤ ꯊꯧꯔꯝꯗ ꯔꯣꯛ ꯁꯛꯄ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯃꯤ ꯀꯌꯥ ꯑꯃ ꯀꯟꯈꯤ ꯍꯥꯏꯗꯨꯅ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯗꯨꯅ ꯃꯈꯣꯏꯁꯤꯡ ꯅꯤꯡꯁꯤꯡꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯁꯩ ꯑꯗꯨ ꯁꯛꯇꯨꯅ ꯃꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯗꯤꯗꯤ ꯌꯥꯔꯝꯗꯦ, ꯃꯈꯣꯏ ꯀꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤꯗꯦ꯫ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯩ, ꯃꯈꯣꯏ ꯀꯅꯥꯝꯇ ꯃꯇꯦꯡ ꯄꯥꯡꯈꯤꯗꯦ ꯍꯥꯏꯅ ꯃꯃꯥꯟꯅꯕꯤꯒ ꯀ꯭ꯂꯥꯁꯇ ꯌꯦꯠꯅꯔꯝꯃꯤ꯫ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯖꯦꯅꯤꯐꯔꯗꯨ ꯌꯥꯝꯅ ꯊꯤꯖꯤꯜꯂꯝꯕꯗꯨꯗ ꯅꯤꯗꯤꯅ ꯆꯤꯡꯅꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯃꯥꯟꯅꯕ ꯀꯣꯂꯤꯟꯅ ꯃꯈꯣꯏ ꯑꯅꯤꯗ ꯀꯧꯔꯛꯇꯨꯅ ꯑꯩ ꯅꯪꯗ ꯀꯩꯅꯣꯝꯃ ꯍꯥꯏꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯖꯦꯅꯤꯐꯔꯗ ꯍꯥꯏ꯫ ꯖꯦꯅꯤꯐꯔꯅ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩꯒ ꯃꯄꯥꯟꯗ ꯆꯠꯃꯤꯟꯅꯕꯗꯨꯔꯥ? ꯀꯣꯂꯤꯟꯅ ꯈꯔ ꯍꯔꯥꯎꯔꯞ ꯇꯧꯅ
Nang kamaina khanglino? Hoi, akhoi ani class nungaina yauminakre. Aina khali nang film ama natraga karigumba ama pamlamgani haina. Numidangda bhutki film ama kapkani. Jennifer na ai boxing movie pamde. Colin na hoi madu boxing movie natte hairaduna. Kari haigadabano khangdabagi mawong tawduna chatki. Nidina Colin si yamna cool oi haibadagi Jennifer na Colin kawduna khami. Colin lepi Jennifer na aigi laifamda numidang laktriba karigino. Aigi Aquamarine gi DVD lay. Hariba film adu heroni du nanthoknabagidamakta sex yamna tawi madu yengminasi hairami. Colin no fet tongna hoi hairami. Jennifer na aigi laifamdo message tharaklage haibadagi Colin haraungna chatki. Matamduda chip nidigi manaka changlai. Jennifer na head chip haina kaurakpaduda Nidhi na Jennifer da onsindanaba kiss tawi. Adu uba matamda Jennifer room da changlamlage hajuna changki. Chip na nang Colin ga amuk wari sanarabra. Nidhi na natte mana Jennifer da death tawnaba hairambani. Chip na nang ngasi numidang lakera. Nidhi na haraungna hoi lake madu ay pami. Chip na ay super target ta chatlure aduga kondom khara laire e. Nidhi na thagachari. Chip na numidang thengnarasi haramduna chatki. Nidhi haraungna yengduna laihawi. Nidhi amasung chip hainakibagi matung inna Nidhi chip ki manakta laktuna chip na isai thaduna thabak thoram pangthokpa hongnabagidamakta khara horami. Colin chu Jennifer na message tharakpagi matung inna gari thauduna thiraki. Mi kanasu laitaba yum mayam marakta yum amakhakta ka amada may amakhak thanbadu urami. Khara kirapna kakhalaktuna changlai. Yum manungda changlakpa matamda yamna tapna isai ama thabadu taraduna yamna kina Jennifer kawguna kakhalai. Somdana Nidhi amasung chip thabak thoram hongnabagidamakta chip na kondom hapchanbadu Nidhi na nokfet tawna yengli. Gyan taba lemba nupisingsu maki husband maki boyfriend gidamakta prostitute makhalamani. Colin may thanba mafam madu kakhalakpa matamda Jennifer na tungdagi nang yauree hairakpaduda Colin khangi. Colin na sida tawrise karino masi nangi yum nate. Jennifer na aigi yum nate masi aikhoi ani gi yum ni. Mama mapa amagumna tawsi haiduna Colin gi manaka changsilaktuna furit lawthoi. Colin di Jennifer na adumna tawrakpaduda Colin na Jennifer da nang aigi last name phawakta khanglamloi. Jennifer na nang pang yamna aina chai kuding nang da signal pi haiduna themduna kiss tawi. Colin su yakre. Chip amadi Nidhi yamna kanna nungainaringai matamda Nidhi du mamita seran turan akiba kaya ama urami. Siling mataktagi I tarakpa amadi sofa da Jonas phamduna aduga Jennifer na fi setana sofa da tongduna lairami. Madu ubada kiduna kanna laurami. Chip tin nungaidana lauribani khanna kaisu thausadana adum hotnarami. Jennifer na Colin du khungau lokthokduna haurase haiduna ki amukka tawi. Jennifer handoktuna mamit ki amuba saruk adu khangpik piksalai. Madu uba matamda Colin na soidre haina handokpa matamda makutta soi. Jennifer na makutto paiduna soklabra haiduna yengduna makuttu thudi aduga yamna sathiba ama olaktuna Colin du segaiduna chathoi isu thakhi. Chip amadi Nidhi makhoi ani loisanduna Nidhi akiba wakhalama khanduna yamna thuna yumda gari thoguna halakhi. Makna yumda gari thoguna halakpa matamda Jennifer umaraktagi tholaktuna masadu ngakta taiduna leplambaduna kanna kina lauduna gari du thaidoktuna ngaihak khami. Aduga ikhang khanghodana gari mamanga Jennifer chongsilai. Nidhi kanna lauduna gari maning handuna mayumda yamna thuna halakhi. Makna yumda halaklaba matungda yamna kina phamungda hiplingai matamda tunglomdagi hai hairakpada Nidhi lauduna mai fat thangalakpa matamda Jennifer oirami. Nidhi na sauna get out haina kanna lawi. Jennifer na nokfet tawna aikhoi party loiraba matungda phamungda adum plub tuminnai. Ai nangda kaisu chik loi haiduna spectu lokthokduna masam nan thabiduna tapna kiss tawi. Mayam si kiss tawi matangji pram mai hoba sinni ko. Masdaista karigumba aikhoi kiss tawbuse kamai tawni khangdra taragadi si matangsidagi dum soidana khangani. Aduga Jennifer hipthaki. Nidhi amuk Jennifer gi mathakta hiptharaktuna makhatana kiss tawi. Ngaihak tawraga Nidhi gyan taraktuna fat handoi. Aduga ay nang ui ay police kawgani. Jennifer na ay nang da karigumba ama explain tawge nungsiba maruptadi aronba amata thamloidabani. May chakpagi numittu nang ningsinglibra. Rock ki kangbu low soldier gi miyoisingdo tasengna fattaba mising ngaktani.
Makoi Satangi miyoisingni haiduna wari lerai. Garida purakpa matamda bhut sanabagi lyricsing yawbu urami. Aduga Jenniferna aikoi kadaidano chatlibase nakoi repisla. Nupa amana Nicolaida ma ase virgin oiramlabadi nang soidana tawgadra. Jenniferna hoi ai virgin ni ai sex amuk fawak tawkhidri kamaina tawdana tawgadabano haibado khangde. Aduna sex kamaina tawgani haiba mi khangbo oina thibiyu. Jenniferna nganglibasing adu kanasu amata tabiramde. Gari khamdana thong hangdokpa matamda Jennifer chenge tawi. Nicolaina faduna waterfall amagi manakta pusalaktuna makhong makhut punduna hatnanaba tawrami. Jenniferna ai nakoina haibasingdo loina tawge aibu hatpiganu haijarami. Nicolaina hojikki matamda anauba maming chatpa maning makha tamba ben ama sabasi kayamuk yamna lui haiduna makoi afawba oinabagidamakta fattaba laida Jennifer do kathoknanaba thangna kayarak hanna thinduna hatki haiduna wari lirami. Adubu ai maram karigino khangdana ai amu hinglaktuna halakhi aina nangda karisu sokhalloi maramdi nang aigi best friend ni aina lambida halakpa matamda yamna lamkhi aduda Ahmed thengnakhi mahak aina chathokhi adudagi ai karam tawdana hingadabano haibado khangki aina puk thallabadi ai hatpa ngamloi sumaina tawbasu ngammi haiduna machin atumba amana makutta thinjanduna lenthatladuna sokhallaba matungda masa mathanta oisanki. Nidina nangna ai halakpagi lambida aigi imagi garida tawrakibado karino nang nasa pumba ina pungchotliba karigino nang matamduda yengba matamda miyoiba mande. Jenniferna masigi matangsi wari saba matamda yamna nungairoi maru oina chip khanglabadi chip palakpaduda nidi khara saurapna hogatuna Jenniferda nang chatlo. Jenniferna numidang simtadi lehalu aibu aikoi ani boyfriend girlfriend amagumna laiminasi. Jenniferna hariba warido kya taningdabagi mawongda nidi tung onthokhibaduda Jennifer khungauk session-duna thongnawdagi chongthaki. Nidi thoktuna yengluba matamda Jennifer lairamde. Nongalaga Colin leitabagi mathong mangam pangthoklami. Nidi library da laktuna lyric ama parami. Lyric adugi part 8 ta Satanda nupana masa soktriba nupi virgin kathokpa haiba lesson nama parami. Lesson aduda Satanda kathokliba nupi du karigumba virgin oiramdaba taragadi fattaba laiga nupi aduga laiminagani pungani haina aduga fattaba lai adu kamaina hatkani haiba matamda mahakna sonthaраklaba matamda hatpa ngamgani mahakna sontharakpa matamdi mahakna yamna lamlaklaba matamda masa sonthagani matamduda hatpa ngamgani haidun lyric aduda irami. Nidigi manaka chip changlaktuna dance tawba chapminanaba ticket purakle harami. Nidina ai dance tawba chatpa ngamloi chipna karigino. Nidina ai swaida wari saba pamde haiduna mafam amada laktuna Jennifer se fattabini haiduna virgin sacrifice tawbagi lyric adu uladuna Rocky Ben kangbuduna makoi afawbami oinabagidamakta mahakpu umarakta puduna Satanda kathoknanaba hatokhi. Adubu mahakti junior high school tamlingai matamdagi virgin oiraktre. Karigumba Satanda kathokpa matamda virgin oiramdaba taragadi makoina kathokliba miduga fattaba laiga mari leinagani. Jennifer nupa chai mahak nupa chaba pami mapangan kannanaba amadi masak fajathoknanaba mahakna aramba faruklaba matamda nupa chadraba matamda sonjangani amadi thijangani. Chipna kaya thajadabagi mawongda tawraduna dance tawba lao ai madugidamaka $12 pikre. Adu hairakpadagi Nidina hoi lake aida wasao nang mahaka chatminaroi haina. Chipna Nidi ai nangi mi oidrabro nangna haido. Nidina aikoi ani punbase hojik sep oidre. Adu haibadagi chip karisu hairamdana chatkhi. Makoi dance tawba chatkani haibaduda chipki mama machan manau makoi photo kapminarami aduga Nidisu mama ga loinana photo kapminarami. Jennifer di mi chadaba kuirakpagi masak thijalaklami amadi masa sonjalaklami. Nidi chip lakpa dance tawfamda ngairami. Chip mathanta lakpa matamda tungda Jennifer inarai. Tung onthoktuna karigumba ama lae haiduna yengluba matamda kanasu lairamde. Amuk onsalakpa matamda Jennifer mamanga leptuna lairami. Jennifer na nang aina kawwa tadabra. Chip na nang aigi ming karisu kawkhide. Jennifer na hoi ai kawki ai nangga wari ama sanaba pami nangna khangba mi amagi matangdani aina haribase Nidigi matangdani ai nangidamakta yamna nungaite haiduna u marakta pusalaktuna nangonda karigumba aranba ama laire Colin sikhibadu Nidi yamna nungaikide
Tasengna madu nang khangbra? Nidhi amasung Colin makhoi ani aronba marupni. Mahak amasung Colin, nangna amuk phawak takhidriba thabak kaya ama tawi. Nanggi nalkok asumna sahangani haina ai khalude. Ai nangbu yamna cheksinna yengi. Nidhi na nangumba nupa pamde haiduna themba haurai. Somdana makhoigi dance tawfamda Law Soldier ki kangbusin adu tholaktuna isai sakpa horaklami. Somdasu Jennifer na chip tu kiss tawba horakli. Nidhi su chip thiba yamna thuna chantholaki. Jennifer na chip puduna matam kuinadagi changnadraba swimming pool amagi manakta purakli. Nidhi chip ki mayumda laktuna chip thi haina hangba matamda mamana minute kungi mamangda khongna chatkre haibadagi amukkanna chip thiba chelakhi. Jennifer amadi chip mafam maduda phaminaduna Jennifer na ai kanasu laitaba amagumna fawi. Chip na aisu fawi. Jennifer na mafam stage ta laklaba matungda aida amuhanna kiss tawdriba karigino. Haiduna kiss tawge tawi. Chip na ai ngamdre ai soikre. Masi fattabani haibadagi Jennifer na saungna isingda inthaduna isingda namsanduna hatnanaba tawrami. Nidhi su chip na mateng pangbiu haina kanna lawbadu taraduna makhoi anina lariba mafam maduda changlakpa matamda chip ki makhaurida Jennifer na I chuptuna lairami madu uba matamda Nidhi saungna makhoi anigi manaka chongtharaktuna Jennifer ga funarami. Jennifer du amuk mangkhre aduga makhoigi mapada amuk fawgalakpa matamda Nidhi na spray ama mamitta kapsinba matamda amuba mahi khara osalaktuna mathakta paikhattuna lay. Nidhi na nang kaidamdasu aigi afaba marup oide. Jennifer na aikoina angang oiringai matamda aigi sanapot huranduna nangna sanakhi aduga aigi phamungda champra mahi haijanki. Adugi maramna haujik aigna nahaki nupase sari. Nidhi na nangna ma darkar oriba karigino nangna apamba mi khudimak loina fange loina chakre. Aduga chipna kaidobagino masi nangna aingonda yengsil asumna wari ngahak sanarba matungda nakhoi animak saba tare haina Jennifer na changsalakpa matamda chipna yot amana thinbadagi Jennifer na makhoi anida karisu tawba ngamkhide. Aduga Jennifer du yot adu satladuna chatki chipsu mafam maduda sikhi. Nidhi yumda halaklaba matungda firon loisanduna Jennifer na TV yenglingai matamda Nidhi thongnawdagi chongsalakduna ngaihak phunaraduna Jennifer gi maki lik adu thadatpadagi power yaudaduna Nidhi na thangna thinduna hatkhi. Makhoi ani room da lairingai matamda mama changlaktuna Jennifer du sibadu ubadagi mama na Jennifer konduna kapkhi. Asum tawdana Nidhi jail da laiba oirami. Mak asu fattaba lai yauba Jennifer ga funaba matamda Jennifer na khotkibana maram oiraga mak su power khara yaurami. Madugi maramna mahak jail dagi tholakhi. Mahakna jail dagi tholakpa matamda Nikolai na Jennifer da thinduna hatkiba thang adu khulladuna ahal amagi gari da tongduna rok chakpa kangbusing adugi manaka lakhi. Rok chakpa kangbusing adusu yamna fauramle adubu Jennifer makoigi manaka laktuna makhoi loinamak hatkhi. Asum tawduna film asi loisankhi. Ado mayam aige channel se like comment subscribe tawsanbiramo.